mayamgi nungainabagidamag leijariba makhal mathel Manipur chenenna mayambu ikok nona khoirumjari ngasisu mayamgi nungainabagidamag Manipuri horror story amamuk puduna lakchari horror story asigi maming LEIMA wari asi singjamaidagi naubi sapamna thabirakpa warini wari asi hingliba amati sikraba kanagumbi amataga mari lenejadi aibana wakana sagacharaga tabiriba singi nga pothanabagidamagta semjaba warini Hojing mayam da khudul tamjari Manipuri horror story LEIMA mamlaba ka aduda pari lebak makha aduda tasinduna phamlaga lei aduga mingsel amadi jinglaga kappagum sutawi nupagum sutawi aduga kanagumba amaga wari sanabagum masa matumta murum susoli ngasidi aigi ningjaba thunglagani masi hairaga akiba saktamda mamai adu thangatuna mamit adu laukthokuna nokli Masidiki amuksu phat non tharaktuna mingset aduda yinglaga kablaki kapna sauna so amuk jinglai aduga mamai adu nanjaraga hairi aina nangbu asuki matik nungsikhibani nangi damaktani ko aina ngasi phawba lairamlenda kaba ngamdana leiribase adubu ngasidi nungsiraba nangi thawai asi puduna lairamlenda chatlagani asupna kapna paridu ka arudagi tholakli aduga Mathon ahumgi wanglaba yum adugi mathak khwai thangba awang adudagi chungtharakhi masidagi mahak upsinduna leimaita tasinki makok adusu kaire aduga mayadagi isu lepa leitana chentharakli matamasida mahak siba makti sidri matamasida mahakna haukraba punsigi warsing adu mathang mamitta urakhi masidagi tha taruki mamangi warini pari amati linthoi ka amada sanai yunaiduna yamna nu kheduna party tauri somdana numidang oirasi phawba yumda halakte haiduna pari ke loina bi leimana sumangda amuk thok thongarda amuk thok tawduna magi mapuroiba paribu halakpa ngaijari halakmandraba aduda LEIMA imunga changaklaga sofa da phamtharai aduga phaklang thiliba gari aduda yingi pung 13 minute yankai chalamle adudagi leimana phone logthokलागा parida call tawrami adubu call adu payaklamdi masidigi leimana phone adu table aduda thamaga sofa aduda ngathaduna mamit masidigi leimana makut adu mamaja nan thajaduna sauna hawgalai aduga phone adu amuk tawi adubu handakti phone adu switch off laikhre LEIMA sauna phone adu laktana lange tawi tanja aduda ayukta parina hairamba adu ningsinglai ai aina yum halapata nang yum masda leiramba yaroiko nang yum sida leiri kai ai imung sida khungun tarak loidabani nati nang ikaiba suyamna khangdrisi kaigino namana pa asiuduna tambirak pro ha asupna parina cherakpa aduda LEIMA kappaga hairi tamo adadi habigano aisu yumasigi mine yumasibu thadoktuna karaida chadu haibano aibo asumna haiduna parigi makhung konduna kapki maduda parina sauna makhung adu kakthoklamlaga satkhre tanja aduda parigi mama sana hanbi adu mapanda parap thuraktuna LEIMA da onsinduna hairi ho ibima kapchepi chapi khrone imungsigi sadano da pibu sungamdabi nangna imungsigi mini gaina hajiri dubu ikai jatro ichanupa se nangna manghalabani nangda sibi kho asumna LEIMA da onsinduna manim oiribi sana hanbina saiduna phubirami asumna phuba yaba phuraga imungda sangkhre LEIMA kappanatana upai lejade masidigi amuk imungda sangai asumna ayukta tawkibasing adu ningsingduna LEIMA kapsari tanja aduda parigi gari thojillapagi makhon tarakpadagi LEIMA haraujana mapuroibagi manakta laklami adubu noklamba haraujana maithong adu safam hanjinki pari amati linthoi gari adadagi hairi kumtharaklaga imungda changsilai thongjinda milu perang sintaduna leplaga leiribi LEIMA da onsinduna sauna yengi aduga parina hairi hai na hauji phawba kedorige aina yumsida leiramgano haiba natro ha nang ikaiba su amna khangdrise karigino mi nangbu hatokpiro haibro ha masi hairaga LEIMA ge mangak chamadu paiduna suri taphamda inthara LEIMA du upsinduna taki tanja aduda linthoina hairi tamo ibani gi asu nungairaba numit asida pathong monom khangdabi nupi asina maram oiraga ibu mut op ohengamse ko sigera changera mai jahoni
Changasi lao asumna haiduna linthoina paribu imungda pusinkhri matamaduda leima chaina khangduna tapna hogalai tanja aduda sana hanbina linthoibu harau harau loksinba du leimasu uki masidagi sana hanbidu mapanda parap thoroklaga leimada chaiba horai hai na hoju fakidori sat khrai su yadi si khrai su yadi ikai khangdabi nama na pari litrabanina takpi tambiraktre haibadu mapan thoini biama asumna sana hanbina leimabu saibiki adubu leimadi kaisu haidana tupinta leiki masida makhatana sana hanbina hairi aigi minungsi chaw ipuroibuduna nangbu kana leitre haiduna yumsiki ma uhenkibani isanupana pamjana lobo sunnateba nang isanupa sibu koitan tanadi sibu nangbu ikai jadro nangda sibi khrone asumna hairakpa aduda leimadu taba ngamlakjaduna imungda prap sinduna magi kada thonglon sinduna kaptuna leiki masida sana hanbina yamna sauna lawri hai imungda ga changkinu satkhro haidi ko khek satkhro dana natrabadi ne nang kaya nungai roi tanja aduda pari imungda ki thorai aduga mamada sauna hai ima asiki minai nupisi hojik phaw imana yumsidagi tanthopang ngamjisi kaigino masida sana hanbina hera ima hayeng togi yengu ngasigi di thiengchu thienge imuksu ngasi changakpo oibanina warise makhatana ragumsi masi haiduna makhoi punamak magi kada sangna khrei matamasida linthoina hairi tamo masigi nupise hayemak tanthokpi ko aiti haijiri siniko masida parina hoida masidine mi unaga tharunu nangna haibata yaradawne hojikti masida linthoina ho adu khangdana atombi urasu oijarage haidana laksari sidi asumna makoyani wari sanaduna nokminai somdana leimadu magi kada thimbina ba kanai yauduna angaubi amagum pina kapsari karigisu kaploi mahaki mapuroibana mahak leina nupi ama pusilakpa amadi mabu phubi chaibiba sumnatangi angang yaudabagi mingda manimpokna potpi naibiba mayam masina wakhal leina haibadu oire asna leima wakhal mayam si khanna mathamoi sakna kapsaki asumna matamadu haukre mathangi nonganbada linthoigi paw haidokpa chakre linthoigi mamaga sana hanbiga hana khangaduna leiba maramna harau tori adubu nupi ahan aduga kainajiba phawadi luhong khongdongbagi wafam adu khanagum si haina hairaki linthoigi mamana su pari se mathanta poi paisa maran mathum yamna leiba maramna masa nupidu atombi ohenbadu yaribani adubu nupi ahanna leiriba makai masa nupi adu nungaroi haina khanbadagi kok sanaribani masidagi masa nupi linthoida insinduna parina leimabu tanthoknaba kanna taksin halami somdana parina leimadu koithi thirakle matamadu numidang wairam oisilai masidagi leimana yumatugi mathakki dalanda phi phoriba singadu loksilli matamadu da paridu mathakta parap kakhallaklaga leimaki manakta sangsilai masidagi mahakna divorce tawnabagi si adu sign tawsillu haina piki maduda leimana magi mapuroiba parida warangna jinglaga hairai tamo ai si asida sign tawba ngamloye ai yumasi thadoklaga kraida chalu haibano aigi kanasu leitra haiba tamona hena khangliba natro aibu muktadi nungsibiyo aidi tamobu yamna nungsiye leimagi wari singdu parina manada hapkide masdagi parina sauna hairi hai yare nangi wari mayamdo tage hadina leiba nati se sida sign tawsilu sene praba tawsilu ne aduga na hogjimak yumase thadoklaga sakhigadabani aibu wa makhaya matahangano asubna parina hairakada leimana kaptuna parigi makhong konduna hairi tamo aibu muktadi nungsibiyo aibu yumase thadoktuna sakro haibadu dangbi haibiyuno asubna makhoi anina launabagi makhol tabadagi sana hanbidu mathakta parap kakhalaki leimana parigi makhong kolaga kappa adu ubada sana hanbina chenset laklaga chingthoklami aduga asumna hairi hai tongambi isa senangna manghamada natana halege hairi bro ha se sainse yamthuna tokselu asumna pari amati sana hanbina namduna sainadu tawhanki upai leitraba leimana pari da warauna yinglaga tamo ayumase thalotuna chapangam loye haiduna
ꯄꯥꯔꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯆꯤꯡꯊꯣꯛꯄꯒ ꯄꯥꯔꯤꯅ ꯃꯈꯨꯠ ꯀꯟꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯇꯨꯂꯥꯟ ꯃꯊꯛ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯂꯩꯃ ꯃꯊꯣꯟ ꯑꯍꯨꯝꯒꯤ ꯋꯥꯡꯂꯕ ꯗꯨꯂꯥꯟ ꯑꯗꯨꯗꯒꯤ ꯂꯩꯃ ꯇꯥꯔꯛꯈꯤ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯉꯥꯏꯍꯥꯛꯇꯤ ꯄꯥꯈꯠꯈꯤꯕꯅ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯈꯤ ꯄꯥꯈꯠꯄꯅꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯂꯦ ꯃꯁꯤꯗꯒꯤ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤ ꯃꯈꯥꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗꯗꯤ ꯂꯩ ꯃꯗꯨ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯗꯨꯅ ꯈꯞ ꯈꯞ ꯆꯤꯡꯂꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯅ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯗꯨ ꯂꯦꯡꯉꯛꯈꯤ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯁꯤꯕꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯦ ꯋꯥꯐꯝ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯉꯥꯏꯈꯣ ꯃꯁꯤ ꯍꯤꯡꯂꯗꯤ ꯑꯩꯈꯣꯏꯗ ꯃꯈꯥ ꯇꯥꯅ ꯌꯦꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯁꯤꯖꯈ꯭ꯔꯁꯅꯨ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯔꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯃꯥ ꯑꯁꯤꯕ ꯃꯁꯥ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯑꯁꯤꯕ ꯃꯁꯥ ꯑꯁꯤꯁꯨ ꯀꯅꯥꯃꯠꯇꯅ ꯊꯤꯔꯛꯀꯗꯕꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯕꯦꯒ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏ ꯃꯌꯥꯝ ꯑꯗꯨꯅ ꯁꯅꯥꯍꯟꯕꯤꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯦ ꯎꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯃꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯎꯔꯤꯕ ꯕꯦꯒ ꯑꯗꯨ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯅ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯑꯊꯥꯞꯄ ꯆꯤꯡꯌꯥ ꯑꯃꯗ ꯍꯨꯟꯗꯣꯛꯂꯝꯈꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯊꯥ 6ꯀꯤ ꯃꯇꯨꯡ ꯄꯥꯔꯤ ꯑꯃꯗꯤ ꯂꯤꯟꯊꯣꯏꯁꯨ ꯂꯨꯍꯣꯡꯈꯤ ꯂꯤꯟꯊꯣꯏꯁꯨ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯛꯂꯝꯃꯤ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯄꯥꯔꯤ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯒꯥꯔꯤꯗ ꯌꯥꯎꯈ꯭ꯔꯕꯔꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯒꯥꯔꯤꯗ ꯆꯦꯛ ꯇꯧꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯣ ꯑꯗꯨ ꯒꯥꯔꯤꯗ ꯌꯥꯎꯕ ꯎꯕꯗ ꯁꯣ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯒꯥꯔꯤꯗ ꯂꯣꯛ ꯇꯧꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯄꯗ ꯃꯊꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯔꯛꯄꯒꯤ ꯚꯨꯞ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯁꯨꯃꯥꯡꯂꯣꯝꯗ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗ ꯄꯥꯔꯤꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯁꯨꯃꯥꯡꯂꯣꯝꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯏ ꯃꯇꯝꯗꯨ ꯅꯣꯡ ꯆꯨꯔꯝꯗꯥꯏꯒꯤ ꯅꯣꯡꯊꯥꯡ ꯀꯨꯞꯂꯤ ꯄꯥꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯤ ꯃꯇꯝꯗꯨꯗꯗꯤ ꯅꯣꯡꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯂꯩꯃꯅ ꯇꯥꯗꯨꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯨꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯂꯩꯃ ꯎꯞꯁꯤꯜꯂꯒ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯄꯥꯔꯤꯗ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯈꯣꯡꯐꯝ ꯃꯅꯤꯡꯗ ꯍꯟꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯁꯅꯥꯍꯟꯕꯤꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯛꯏ ꯑꯗꯨꯒ ꯄꯥꯔꯤꯕꯨ ꯆꯤꯡꯈꯠꯂꯝꯃꯤ ꯃꯗꯨꯗ ꯄꯥꯔꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯥꯔꯤꯗꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯁꯣ ꯂꯩꯔꯝꯃꯕꯣ ꯂꯩꯔꯝꯃꯦ ꯒꯥꯔꯤꯗ ꯌꯥꯎꯔꯝꯃꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯝꯈ꯭ꯔꯦ ꯂꯤꯟꯊꯣꯏꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯃꯗꯨ ꯏꯅ ꯇꯞ ꯇꯞ ꯇꯥꯕ ꯃꯈꯩ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯄꯥꯔꯤꯕꯨ ꯇꯥꯃꯣ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯕ ꯂꯩꯃꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯄꯥꯔꯤ ꯑꯗꯨ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯣꯏꯔꯝꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4:19 ꯆꯠꯂꯝꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯜꯂꯤꯛ ꯆꯈꯥꯏꯕ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯆꯈꯥꯏꯕꯒꯤ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯄꯥꯔꯤꯅ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯇꯧꯔꯝꯈꯤꯗꯦ ꯁꯅꯥꯍꯟꯕꯤꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯇꯥꯟꯖꯥꯅꯤ ꯃꯁꯤꯗ ꯄꯥꯔꯤꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯕꯨ ꯀꯔꯤꯅꯣ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯀꯔꯤꯅꯣ ꯑꯩꯗꯤ ꯀꯩꯁꯨ ꯇꯥꯍꯧꯗꯦꯅ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗ ꯄꯥꯔꯤꯗꯨ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯑꯣꯐꯤꯁꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦ
ꯃꯁꯤꯗꯒꯤ ꯄꯥꯔꯤꯗꯨ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯗ ꯆꯥꯛꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯣꯡꯁꯨ ꯆꯨꯔꯝꯗꯥꯏꯒꯤ ꯑꯇꯤꯌꯥ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯏ꯫ ꯁꯅꯥꯍꯟꯕꯤꯗꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯑꯁ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯁꯤꯗꯤꯕ ꯍꯥꯏꯅ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯅꯣꯡꯒ ꯃꯪꯕꯒꯤ ꯃꯝꯕꯅꯦ, ꯃꯩꯅꯒ ꯃꯨꯠꯈꯤꯕꯅꯦ, ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯏꯟꯚꯥꯏꯇꯔꯁꯨ ꯊꯥꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯍꯣꯔꯦꯟ ꯄꯥꯔꯤ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯃꯩ ꯁꯦꯝꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤꯅ ꯂꯤꯟꯊꯣꯏꯗꯣ ꯍꯜꯂꯛꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯧꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯂꯒ ꯅꯣꯡꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕꯤ ꯅꯨꯄꯤ ꯑꯃ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯕ ꯑꯗꯨ ꯁꯅꯥꯍꯟꯕꯤꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯂꯤꯟꯊꯣꯏ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯅꯥꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ, ꯏꯃꯧ ꯅꯥꯕ ꯌꯥꯗꯦꯅꯦ, ꯅꯣꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯆꯨꯈ꯭ꯔꯦꯃꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯅ ꯂꯥꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯁꯅꯥꯍꯟꯕꯤꯗꯨ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯕꯝꯗ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯍꯟꯕꯤꯅ ꯍꯩꯃꯥ ꯑꯩꯅ ꯑꯁꯣꯝꯗ ꯊꯤꯔꯨꯔꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯅꯪꯕꯨ ꯅꯁꯥꯗꯣ ꯏꯪꯗ꯭ꯔꯣ ꯇꯧꯔꯤꯗꯨꯕꯣ? ꯏꯃꯧ ꯅꯥꯔꯛꯄ ꯇꯥꯔꯦꯅꯦ, ꯏꯃꯧ ꯅꯥꯕ ꯌꯥꯗꯦꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯐꯝꯊꯔꯛꯏ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯨꯇ꯭ꯔꯦꯛ ꯅꯥꯆꯦꯛ ꯇꯧꯗꯨꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯁꯅꯥꯍꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯏꯪꯂꯦ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯟꯕꯤꯒꯤ ꯃꯈꯧꯔꯤ ꯃꯦꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯂꯥꯎꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯃꯪ ꯑꯣꯏꯔꯝꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯊꯛꯂꯣꯝꯗꯒꯤ ꯂꯤꯟꯊꯣꯏꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯊꯥꯔꯤꯕ ꯇꯤꯚꯤ ꯑꯗꯨ ꯃꯨꯊꯠꯂꯒ ꯇꯥꯔꯦ ꯇꯥꯔꯦ ꯍꯥꯏꯔꯒ ꯃꯊꯛꯂꯣꯝꯗ ꯄꯔꯞ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯊꯛ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯁꯅꯥꯍꯟꯕꯤꯅ ꯂꯤꯟꯊꯣꯏ ꯂꯤꯟꯊꯣꯏ ꯍꯥꯏꯅ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯈꯨꯝꯂꯛꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯥꯗ ꯀꯨꯝꯊꯔꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯏꯟꯊꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯅꯥꯍꯟꯕꯤꯗꯨ ꯁ꯭ꯇꯤꯌꯔꯁꯤꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯂꯩꯃꯗꯨ ꯁ꯭ꯇꯤꯌꯔ ꯃꯊꯛꯇꯒꯤ ꯁꯤꯊ ꯅꯣꯛꯄ ꯑꯗꯨ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯍꯟꯕꯤꯗꯨ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯍꯟꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯃꯃꯥꯗ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯅꯥꯍꯟꯕꯤꯅ ꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯇꯥꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯗꯥꯛꯇꯔꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁꯅꯥꯍꯟꯕꯤꯕꯨ ꯃꯇꯝ ꯈꯔ ꯂꯩꯍꯟꯁꯤ, ꯀꯣꯛꯇ ꯁꯣꯛꯄꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯈꯔ ꯂꯩꯕꯅ ꯐꯒꯅꯤ ꯍꯥꯏꯕꯗꯒꯤ ꯁꯅꯥꯍꯟꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯟꯊꯣꯏꯁꯨ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯅ ꯄꯥꯔꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯅꯁꯨ ꯍꯣꯏ ꯐꯔꯦ, ꯅꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯁꯅꯥꯍꯟꯕꯤꯗ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯃꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯔꯛꯈꯤ꯫ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯅ ꯇꯥꯃꯣ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯒ ꯉꯝꯖꯔꯣꯏꯀꯣ, ꯇꯥꯃꯣꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯏꯄꯥꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯣ꯫ ꯃꯁꯤꯗ ꯄꯥꯔꯤꯅ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ, ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯅ ꯊꯝꯕ ꯍꯧꯅꯕ꯭ꯔꯣ? ꯊꯥꯁꯨ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ, 3 ꯈꯛꯇ ꯉꯥꯏꯔꯤ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯇꯧꯍꯟꯕ ꯅꯠꯇꯦ, ꯀꯥꯟꯗꯦ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯃꯁꯤꯗ ꯂꯤꯟꯊꯣꯏꯅ ꯑꯩ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯕ ꯉꯝꯃꯣꯏꯀꯣ ꯇꯥꯃꯣ, ꯑꯩ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯕ ꯀꯤꯖꯩꯌꯦꯕ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯤꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯃꯄꯥꯝꯗ ꯊꯤꯜꯂꯝꯂꯒ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯁꯤꯗ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯅ ꯍꯩꯃꯥ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ, ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ, ꯄꯥꯔꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ? ꯃꯁꯤꯗ ꯂꯤꯟꯊꯣꯏꯅ ꯍꯣ ꯑꯩꯈꯣꯏ ꯍꯅꯨꯕꯤꯗꯣ
ꯁ꯭ꯇꯥꯔꯗꯒꯤ ꯑꯣꯟꯊꯔꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯔꯤꯕꯅꯤ ꯑꯩꯗꯤ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯅ ꯇꯥꯃꯣꯗ ꯏꯃꯥ ꯅꯥꯕ ꯐꯔꯒ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯔꯒ ꯁꯤꯗ ꯊꯤꯜꯍꯜꯂꯛꯏꯕꯁꯤꯅꯤ ꯑꯁ ꯀꯥꯟꯗꯦꯁꯦ ꯏꯃꯥ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯥꯔꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯨꯅ ꯃꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯀꯥ ꯌꯧꯔꯛꯄꯗꯗꯤ ꯄꯥꯔꯤ ꯃꯁꯥ ꯑꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯁꯅꯥꯍꯟꯕꯤꯗꯨ ꯃꯃꯤꯠ ꯑꯗꯨ ꯇꯝꯊꯤꯅ ꯂꯥꯎꯊꯣꯛꯂꯒ ꯃꯆꯤꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯔꯤꯗ ꯌꯦꯡꯉꯛꯏ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯗ ꯁꯅꯥꯍꯟꯕꯤꯗꯨ ꯄꯥꯔꯤ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯈꯧꯔꯤ ꯃꯦꯠꯂꯛꯏ ꯑꯗꯨꯒ ꯂꯩꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯍꯥꯠꯀꯅꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯃꯁꯤꯗ ꯄꯥꯔꯤꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯥꯛꯇꯔꯁꯤꯡ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯁꯅꯥꯍꯟꯕꯤꯕꯨ ꯐꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯅꯥꯍꯟꯕꯤꯕꯨ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯃꯁꯤꯗ ꯄꯥꯔꯤꯅ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯍꯥꯏꯅ ꯗꯣꯛꯇꯔꯗ ꯍꯪꯈꯤ ꯃꯁꯤꯗ ꯗꯣꯛꯇꯔꯁꯤꯡꯅ ꯉꯁꯥꯏꯗꯤ ꯂꯣꯏꯅꯃꯛ ꯅꯣꯔꯃꯦꯜ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯇꯦꯁ ꯈꯔ ꯇꯧꯈꯤꯁꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨ ꯍꯟꯈ꯭ꯔꯦ ꯄꯥꯔꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯁꯅꯥꯍꯟꯕꯤꯕꯨ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯄꯥꯔꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯥꯔꯤꯅ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯃꯍꯥꯛ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯍꯤꯞꯊꯔꯛꯏ ꯃꯍꯥꯛꯅ ꯍꯤꯞꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯈꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯈꯨꯔꯨꯛ ꯈꯨꯗꯨꯛ ꯀꯨꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯃꯁꯥ ꯃꯊꯟꯇ ꯁꯨꯖꯤꯟꯖꯕ ꯑꯗꯨ ꯎꯔꯝꯃꯤ ꯄꯥꯔꯤ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯄꯥꯔꯤ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄꯥꯔꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯂꯩꯃ ꯃꯀꯣꯛ ꯑꯗꯨ ꯏꯅ ꯇꯞ ꯇꯥꯔꯒ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯥꯃꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯄꯥꯔꯤ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯪ ꯑꯣꯏꯔꯝꯈꯤ ꯃꯁꯤꯗꯒꯤ ꯄꯥꯔꯤꯅ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯂꯣꯝꯗ ꯆꯤꯡꯂꯛꯏ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯥꯔꯤꯅ ꯃꯃꯥꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯐꯪꯂꯝꯗꯦ ꯃꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯁꯨ ꯊꯤꯕ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ CCTVꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯊꯤꯔꯛꯄꯗ ꯁꯅꯥꯍꯟꯕꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯣꯞ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯀꯥꯈꯠꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯆꯤꯡꯅꯕ ꯐꯥꯎꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯌꯧꯔꯛꯄꯗ ꯁꯅꯥꯍꯟꯕꯤꯗꯨ ꯄꯥꯔꯤꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯈꯥꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯄꯥꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯄꯥꯔꯤꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯄꯗ ꯃꯤꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯁꯅꯥꯍꯟꯕꯤꯕꯨ ꯂꯩꯃꯅ ꯁꯤꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯄꯥꯔꯤꯁꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤ ꯆꯪꯁꯤꯟꯕ ꯉꯝꯂꯝꯗꯦ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯅꯥꯍꯟꯕꯤ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯃꯁꯥ ꯑꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯁꯨ ꯍꯟꯈ꯭ꯔꯦ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗ ꯉꯥꯏꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯃꯁꯥ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯆꯔꯥ ꯍꯦꯜꯂꯛꯄꯒꯤ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯂꯤꯟꯊꯣꯏꯅ ꯆꯥꯛꯈꯨꯝꯗ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯄꯥꯔꯤꯅ ꯃꯥꯒꯤ ꯃꯃꯥꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯟꯊꯣꯏ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯥꯔꯤ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯊꯣꯏꯗꯨ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯗꯨꯅ
mabuk adu pairaga ai sire haiduna kanna lauraga leiramki madu ubada pari du pakanna linthoi gi manakta sensilaktuna linthoi bu kaidurage haina konkatlami matamata linthoi na leima gi khonjada asomna hairi tamo ai chatpa ngamloye ai bu nusibiyo khonjal adu tabada pari du pakhatpoi kaiboi mahangna konkatliba linthoi adu makhada thadai aduga maningda khongkap ama ani hantarai masidigi linthoi du khanghaudana phuk hawkalaklaga karisu tawdaba amagum phammi aduga mamai mamittu ikai kai aduna parida nokphet tawna yinglaga ngasidi nang aiga chatlaga tabani ai tamo yauduna chapangam loye haina hairaki masi harga linthoi du amakasu kapai pari adu kiman khibana khongpham lengba ngamlamde masidigi parina kina nang leman natra haina hangki matamaduda leimagi asengba saktamdu onthoraktuna ningamdana parida yinglaga leiri masidagi amuk sauna hairi ngasidi nangi nungsiraba napuriba angangsisu aina puduna chatlagani aduga tamosu aiga punna chatlase wafam adu tabada pari ningamdana kablai aduga pari du makot lonaduna khuru khudu kunduna leimada ai lankhre ai wonta ngakpiu haina kaptuna haijarami leimadu saubuge safamda tamthiraba phibunga loinana leimaida gyan manglaga leiriba linthoigi masada amuk changchin kiduna masa adu mathek thiklaga pariga akoibada koichen cheli pari kimanbadagi senke tawbada makhong adu phajinki masidagi linthoide changamba leimagi thawai adu paithoraktuna pari tamna paichinkhirami masidagi linthoisu mafam aduda gyan takhidre asomna pari leimaga chap manana leimana taduna sikhiba mafam aduda kanbinaba kanasu leitana aduma aroiba sorhonki lintoisu miro liba angang adu kai khibadagi wakhal soiribi ama oiduna leikhi wari asi matang asida loijare wari asida soikhiba langkhiba wahi wata asoiba kya yawrabasu taibri basingna pukchel sauna ngakpigani